Naga Peace Accord ki matang the stakeholder wadiba Manipur government tanaram loi habi jingnaba lay Prime Minister amadi Home Minister ki wadi Assembly session ko ngam dabani hana CLP luchingba okram iwobi na maral sirkai Naga Peace Talk Yaro Waroshin Purapur Manipur Yapun Miki Saktam Sopa Yaro Yahidra Mapam Kayada Section Kongjang Sanction by Hangalakli Miyamna Works Minister Bishojit Jauna MLA Sringi Yumda Tomjin Craig Notice ki oina han Korean Culture and Art Center Impal da hangdo kre Korean language culture Korean POP Korean drama amadi Korean literature sing tamdibu ki facilities sing fanganga dawi amasung maglang turel da chentherakpa train ni tunnel hutpada chemical yawbo machum singna turel asi sizinariba miyam na makal kya gi laina naba horakle athubu matam na miyeng sangbina rob mari laina bising pungling singchilakli Ma'am kurumjari adom yengrib impact news ne hauzik pungja si phabugi maroi ba pausing miyam na pijari State government na khangdabagi mawongda security personnel kya thajilakpa haibase Naga Peace Accord ki aroiba khuyek pinadringai mamangda state center na stakeholder oriba Manipur government tanaramoi haibagi chingnab lai haina Congress legislature party ki luchingba oriba hanagi chief minister okram ibobina thamlakli Babu Prada lebama ki kwata da pawmi singa unabum da okam ibobina hai Manipur Pradesh Congress committee na Pangba Pawam ki matung ina Naga Peace Accord asigi stakeholder oriba Assam amadi Arunachal Pradesh ki Chief Minister Singh unakre haibagi wafam leire state subject oriba law and order issue asi center na thairaga Ministry of Home Affairs na Peace Accord ki aroiba khuyek pinadringai mamangda ahenba security force sing asi state asida thamjilakba mali phongdokhi Ibobina maka taraduna status de lairiba security force sigi matangda lengaga sina yamna ikaiba amadi laibak thiba mawongda Haryana amadi Maharashtra mikalgi matungda status da halakpane haiba wafam angakpane tasengna center state government khanghandana ahenba security force status da thamjilakpa oiragadi Naga Peace Accord sigi aroiba khuyek pinabada status sigi miyamna pamdaba thawak thawram khara center nampuda tawnanaba honagadawre haibagi chingnaba lai haina phongdoraki Lan taubaga chap manana pusala iba atopa country amaga lan thengnana bagi preparation taubaga chap manana tauriba se law and order gi mari leina ba masi implement torkanda masi framework agreement si implement torpa kandada lakadaba madugi outcome se masida law and order kaiba lakpa yai haidana masi Ministry of Home Affairs Government of India na particularly moi masi elaborate arrangement si tauba maleva ado khoina thamjaning ibdi state amada law and order si state subject ne state government si tana da ba mali khanghan da ba male state si da army thajara bho tana draga kadai da no ba moina tana gani hari ba se at the most akhoina khanjaba da di Assam gi chief minister Arunachal gi chief minister kauraga home minister ga unagre hai noi Assam da karim tak so loy karim da singnaru no haraga thador pone ba arrangement tauriba mayam si da di akhoi di Manipur da akhoina sukya ya ba ngamoi do ba karigumba kharadi mohi framework agreement ge final sign taunagadu bise masida yaurabra sineba koina signajari Unabut the Maka Taraduna, Congress Party, Yauna Tongan political party, and the civil society organization, Singna, Naga Peace Accord, Status Miamda, Jingnaba, Amadi Tangdu Laitada, Pola Klibasi, Kognaba, Assembly special session, Amakawin, and a demand Torpasi, Nasi Paubalenga, Sinatabi, than a lady, Atubada, Assembly special session, Amakawin, Honabio, Lonana, members Singna, Naga Peace Accord, Status Apunmagi Saktam, geographical boundary bo, Hausikna Tragatunda, Kahen Yaro. Habigi ware paman lausi fongdoki Naga Peace Accord asiga marilena na assembly gi special from kobungam dabasi state government asina prime minister home minister kiba kalonena state government asigi alliance or political party sing machet tarakadra habigi wafam mali hana ibobi na makata na fongdoki ngasigi pawgi mifam madu MPCC gi hanagi president gaikhangam yauna Congress legislature kya susarug yaki nakalamromda Nagaland assembly gi speaker in charge Saringan Long Kumana ngarang political issue asiga marilena na joint legislatures forum ma tha asigi taram do di kaukre mifam aduda MLA Singh Nagaland gi MP Singh na sungsoi soidana saruk yagadabani haiba report laikhrabani
assembly session se kabna na ko bi gadabne ba adu hujik phawba decision lawbiu cabinet da taraga house special session ama ko bi hai bisi ai khoina chum yeng madadi masi kiba male ba lairiba sarkar se center ki prime minister home minister si kiba male akoina center na karigumma ma tawge khaliba adu mayok ta noina lepi di karigino nang chief minister oiba tu natraga noi government do uthai gani haisira eno torkani haidna kiba male adu masina di laipak sason tawbada ba thona leina thengna haibisi yamna ai singnayeba mas laipak ki khandaba chokri ni hena lui haidna adumai tawdna khanna ai di session je kawbam ngamdaba maleba adu hujik shu akhoi gi site gi di immediately cabinet decision lorga governor bu house somon to honbiu special session ma akhoi phammaga unanimous oiba resolution ma lorga government of india da अखोई solidarity से अमुक कहना अखोई खंगन जे न हुजिक सु अखोई प्रेशर तौजरी बनी अखोई फ्रेश तौजरी बनी अदु अखोई कौगनी हाइबसी थाजदिए Naga Pisto Kiaroi Warushin Purapagi Kuyak Pinabada Manipur Saktam Sok Yaroi Hadunangasi section Mifam Amade Human Chen Semdra Kongjang Sanchinari Koko Mina Luching Changchilaki Kongjang Asib Sogaladuna Pauna International Marketa section Mifam Chataki Market Aseda Dukan Hangli Basing and Nomagoy Senta Leptona section Mifam Maduda Adu Sarugyaki Imphal West ki thamoi bal hijam dewan leka idlaiba Alpha VCI Memorial Academy ki mahiro isingnesu lamdamasi ki saktam kahen ma yaro haidon khongjang sanchin ki mahiro ising aduna lambi da thoraktuna human chain sem der khongjang sanchin ki mahiro ising aduna Manipur ki integrity kai yaro long live Manipur haibna chingba kholau kya lauki Ngasisu Zirabam district ta section mifam phamkhrei section mifam madu coordinating committee Zirabam on Manipur integrity kokjemigi miyang makhada Lalpani government high school gi mahiroi singna chathaki banei section mifam madu da Manipur gi apun magi saktam kai bi yaroi kanglup naibu thausilam ta paikat pa yaroi enation im gi waroi sin Manipur sokta loisillu haibana chingba thaba play card kya sijinda ba loinana kholau kya su lauki Kokomina Sangshilakpa Hill Sogaladuna Pasoi Langzing Bazar Masung Langjing Asobodasu section Mifam Pamkrei Langzing Achowa the Pangtoki section Mifam Ado Yaifalamzing Club Langzing Makhalekai Western Star Club Langzing Achowa Amasung Women Welfare Association is in the Pangtoki Bane Mifam Ado the Saru Yakiba Imai Vil Singna Lambi Tangkai Ting Duna Manipur Kai Yaro have a Kolauke Lauki Amade India Lenga Ki Tawong Yaning De Lenga Ki Firep Miam the Kangalu Haina Taba Play Card Ke Association Aki Maitai Langol amsung kwa ketel mayai koibi mamang lekai desu mafam sing asi miamna section mifam chathakrai mafam singa to saru mifam singa to saru ya kiba miamna Manipur gingam kai kai bi yaroi India government kangdup naibe while chathagano amade long live Manipur haibana chingba kholau kya launa ki long live Manipur Tagil gi Young Progressive Club ta club ke members tinga maditayal kolom lekai mera paibi khusam naduna section mifam pangthoki mifam adu sarugya ki Imphal West ki upadaksa NG Bimolana fongdor ke bada India government amasung nation ai mani na wari sanariba naga peace to kasina Manipur gi apun magi saktam da hiram amatada akai be pirak pa yaroi haina kokomina sangshila ko khongjang saugaladra Mafam mifam asi pangtok pani mifam adu sarugya ki imai vel singna naga peace to kasina mara morga Manipur kai bi yaroi haiba kholau kya lauki
India government ga sen naim ga sanari ba wari se karino haidana khoi da haidok ta base siba khoi gi khwai da gi sawba singna ba manne ba aduna matam lai ngai da huji khoi gi India government na de khoi da haire stakeholder sing haidi Assam Arunachal aduga Manipur government gi lairiba khudimak se khoi tanaram dana makhoi gi sign tawnaro ena haira ga sunga si phaw di kawrak pa laitaba aduga state government na so khoi da stand ama haibadi khoi India ga khoi ga smaina ngangnare kairo heba gi stand se khoi da piba ngamdaba ashuguma tanza se khoi praja mawaina khoi su iramdam se kai bi yaroi ba kholaw do khoi punna lawminagadabani haiba khongjang ninga se khoi da phamjaribs ngasi mapal kangjebungda leiba All Manipur Sports Association gi konthongda All Manipur Sports Association, All Manipur Football Association, Athletics Association of Manipur amasung All Manipur Volleyball Association gi thaumi singaloinana amsana korliba mafam singda dukan famliba miyoi kya yauna section mifam chathakre mifam adu sarug yakiv amsagi President L Lokendrana Sahi lisang sina chatharak pa India lenga kabadi nation ai mani ke marakta chathariba Naga Peace Accord ki waroishinama lakhiba sida nungaiba phongdokiba kalonena karigumba waroishina sina Manipur gi territorial integrity da soglak puwa from yaurabade yab ngamloi Manipur gi apun magi saktam kahendana ba hotnabada association maria sina hanbalaitana khongjang kya sanction gani haiba wafam thamki Peace talk is solution is Manipur gi integrity, territorial integrity, amasung administrative setup, adagi amana cultural identity, masi mang madi ko supwa pamde, akoi ni signatory bise, modu solak katra, haibagi damakta signatory akoi pratibha to wo the forming a sig performance. Ngasi pokda gomelo Manipur na tawri bathabak ase Manipur miyam sunggen pende maramaduna Manipur gomena masag oiba mating ado podopam thoi aduga Manipur miyam di hongjang chun haloi Manipur gi apun basaktam kaina bugidamukta Manipur gi miyam na chahi kuni thoi chupna ngasi phawa thingna do larbasu Manipur gi miyam da sujok chok thade chok thoroi masi maramdi Manipur gi miyam Manipur nungsi Manipur kangani Manipur gi khongjang Manipur gi miyam na makhata na damuk changjagani maramaduna Manipur gi gomena su masagi mating phudopag loina Manipur kansi Manipur kanminasi haiba Manipur miyam na lawba khola wachida mapung phana thabak tawiraku haina Manipur miyam na lawgirba khola wase tabiyu haiba wafam jiro thamjari Bishnupur district in Nambol Chingmang Dalaiba Vatel English School gi Mairo is ngaso human chain sem den khongjang sanction ki school asi class 4 da gi 10 4 gi manung dalaiba Mairo isingna didim lambi da human chain sem den Manipur gi saktam kai bi yaroi haibna chingma kholau kya lauki Moirang da so kokomi amadi joint committee of Manipur integrity Moirang subdivision singuna Moirang gi tongan mafam kya da section mifam sanction ki Moirang thoya thana laikai Sribon Kokilbon na chingba mafam singda nupi kya na section mifam phamlabu matungda lambi da human chain semduna kholau kya su launa ki Thawal District Private School Development Council na su Manipur gi saktam kai bi yaroi haiduna Thawal District ta park shana khongjang sanction krei council asigi lamjing makha da district asigi manung dalaiba private school singi mamang da mahiro ising human chain semduna section khongjang sanction ki tongan be school gi mahiro ising khongjang manung da Manipur gi saktam kai bi yaroi haibena chingba kholau kya launa ki Nambol the Laiba Special Regular English School Gimairo is Singnaso section Kongjang sanction Cray. School as Gimairo Liching among a Chamanga among the Sarugiaduna Tidim Lambi the human chain same the section Kongjang Adu sanction Kibakalona long live Manipur we want integrity having a chingba call out Kas Launa Key.
Koko mina changsilap khongjang gi saruka moide ngasi miyamna works minister TS Bishwajit ki yumda thomjin krei ngasi thongju gi miyamna sinuna chathake section khongjada duda works minister TS Bishwajit ki mayumda thomjin khibane khongjang loi sing na phongdora kibada naga peace accord kamari lenana tang taba ama khangnana nabagi damakta works minister ki mayumda thomjin bani haina phongduk naraki Bishnupur district ki manung chanba oinam da leba miyamna MLAL Radha Kishore gi yumda thomjin krei naga framework agreement na Manipur akai ba piba yaroi assembly from duna Manipur kanna warif law haiduna miyamaduna kainau da leba MLA gi yumda thomjin kibane MLA do mayum da leram da bigi MLA gi nominee da lakliba miyoi sing adu dagi miyoi marina point ahum yawa memorandum ama kusinaki tungda Bishnupur police ki osina luching ba kangbu laktuna miyamadu takthokhi Imphal East District ki Lamlai constituency ke manung chanalaiba Sabungkho community hall da mafam adu ki miyamna section mifam chatharaba matung constituency ru ki MLA Khetri Viren gi yum da thomjin krei Sabungkho Telau chana nongada nongren nongdam nongpok kaksing lamlai amade yorbung gi ima ivel sing na MLA gi yum da thomjin khiba du da saruk ya khibi ima ivel sing na phongduk nar khibada haujik wari sanaba loisin kraba nation aim sung India government ki wari da kari kari yauri bage haiba do Manipur lenga na khangdok tuna miyam da khangan gadabane nation aim sung India government ki waroisin purakpada Manipur ki saktam de hiram amata ta kai yaroi haiba wafam sing thamlaki Public Club amadi Women Development Committee top khongnang makhong nasu ngasi top khongnang makhong community hall da Manipur gi apun saktam kai yaroi haiduna section mi pham krei me pham adu da India government amadi nation ai mani na yana ki ba warol miyam da khangalo Manipur gi saktam kai yaroi haibna chingma kholau ke amasu khongjang loi sing aduna lauki Naga peace talk number modaga Manipur ki ngam khai kahan ba yaroi haiduna yai falam jinglu pisum thong ningom lerak nasu section mi phama made section khongchat chatki naga ki waroi sina Manipur sok pa yaroi made peace talk ke warif miyam na khangalu haibana chingba kaya wakat kya galo na lekai asi community hall yam no miyam na section mi pham chathar matung da pisum thong da ki mayai lambi da ka sampat mai kai rom da khongchat ama chatki khongchat loi sing aduna khagem pali mapa york da police na thingna ba khona ki adubo khongjang loi sing na ngamduna makha tana laklo matung kaisam thongi thong mapa da masing yam no police na thingduna khongchat adu halan ki khongchat adu da saruk ya ki miyam na Manipur gi ngam kai kai bi yaroi long live Manipur haibana chingba kholau kya lauki Kuangbo Makha Chongabi Bazada Leba Chongabi Development and Relief Organization ki Thawmi Singna Section Wakat Mifam Chathakre Chongabi Development and Relief Organization ki Office Mamang Chathakiba Mifam Maduda Naga Peace Accord ki Wapam Miam the Kangalo Manipur ki Apun Basaktam Kai Yaroi Long Live Manipur Haibana Chingba Kolau Ke Lauki Singjamai Tulilong United Clubs Organization Sluko Gitarani to Isuba Pokuman Thoram Nasi Pangthokre, Thoramada Housing India Government Amadi Nation Iamani Maraka Sanari Basanti Wadi Waro Isinda, Manipur Integrity Amadi Administration the Kahelak Yaro Yamade, Kahelak Targa de Amuko Madi Atopa Organization Singa Changshilakpa, Kongjang Singda Mapung Pana Saruk Yaminaduna, Tungdasu
mapung phana saruk yagani haina lupasina thokpa chiro lamada khangalakli haina palan tawnabugum Manipur da su thauramase uripok talaiba sarab court complex ta pangthokre Thauram Madu Manipur State Legal Services Authority na sponsor tauduna District Legal Services Authority Imphal West amasung Imphal East ki Legal Aid Clinic Charab Court ke khusam na duna pangthoki banai Thauram Madu sarugya kiba All Manipur Bar Association ki President M Nilachandra na phongdor kibada India se law chana baleba kama oibana mipum khudimak law khangan na gi pandam da Thauram se pangthok banai Thauram Madu ko mari lena na mahiro sing da su law khangan na gi pandam da category ani thong khaidok tuna essay writing amasung painting competition pangthokhi thauramada legal gamari lenaba miyoi kyana saruk yaki National Legal Service Day gi maruiba pandam di free legal aid piba aduga lairba adagi asolana mayamda legal aid pibagi pandam da akoi free legal service day je pangthokpani masi ihalamada 1952 dagi koigi matamdagi law minister aduga law commission na madudagi mathang charge yatpa hore aduga 1960 da madugi rule nung kharga semba hore aduga ikong komda 19 koigi IT da PN Bhagavati na koigi Supreme Court ki judge na koigi committee form tawre haiba committee ji makhada koigi 1987 da koigi Legal Service Authority Act 1987 and amal linkale adu haiba Legal Service Authority 1987 je 1994 da amendment khara tawraga akogi 95 ta haiba act je enforce tawe law enforce tawe misibu akoina National Legal Service Day na since then pangthokpani Notice ki oina ahan Korean Culture and Art Center ngasi Imphal da hangdokre Center ngasi Korean Foundation amadi Korean Culture Center India gi miyang makhada Babu Prada leba kuki infi complex ta hangdokhi banai Thauramadu da India da leba Korea gi embassy minister Zong Ho Choi Delhi da leba Korean Culture Center ki director Kim Kum Pyong na sarugya ki center asina Korean language, culture, Korean POP, Korean drama, amadi Korean literature sing tambina na bagi facilities sing fanghangane loinana Korean Culture Center India na sinba Korean POP festival da susarugya fanghangane loinana Festival asigi final contest Imphal da pangthokani hana Korean Culture Center ki director Kim Kum Pyong na phongdoraki Center asida Korean language amadi literature tamba fangnana na ba library amasu hangdokhi Northeast part of India, especially Manipur, have many Korean cultural fans. So that's why we want to spread our culture, Korean culture in Manipur. Manipur people put on Korean culture, and through that, we want them to grow by learning not only Korean culture, but the essence of Korean mind, like the work ethic and everything. And so we want through the culture, we want to cooperate and be friends with the Manipurian people. Have a branch of Korean Cultural Center here. I heard that there are many responses of K-pop and K-drama here. Especially this year there was a K-pop regional round, K-pop contest regional round, and has a big response. So next year K-pop festival we consider open call to all the states who are interested in K-pop, and we'll give them a final K-pop contest. So I hope Manipur, Imphal will have a chance to get all India K-pop contest final here in Imphal. Council for Advancement of Rural Development CARD Thawal Khetrileka Yamasung Datopen Tengadi National Board for Worker Education and Development Imphal ani nasindu numit tarani chum na chathagadaba na singyoiba personality development program ama ngasidagi CARD Thawal gi conference hold haldokre Ministry of Labor and Employment Government of India gi miyeng makha da pangthoki bathoramaduda Bishnupur Thawal Kaching Imphal West amdi Chandel district ki naha kuntrana saruk yaki thoramaduda Datopen Tengadi National Board for Worker Education gi Regional Director MN Salamna India Lengak na notice khakta gi oina akhana na pakalakpa program asida youth singna pungning changna yauduna kanaba laho si habu wafam thamlaki
Thaubal district ki khongjom laibung maning de leba thokchom menjor gi tangna fangjaba macha mema madi malim nganba animak differently able person oibana taibang kuma yauna raba khona bada menjor madi ma ki imung man thengna riba awaba panma gi loiba naira roidaba phibama mad laire hiramasigi matang the impact news gi reporter RC mangangcha madi camera person irom mocha ani dagi paudam mama Taibang pan asida mioiba ama oina poklabadi yumling charing duna macha masu ki mapan cha duna nungai na punsi len bahaiba si pamloi daba kanabu leibege adubu khallubana ama nongdambana tamlakpana ama haibadu kanagumbagi mafamda thoktabanate masimak Thaubal district ki manung channa leiba khongjom laibung maningdagi thokchom mejor gi laibakta taibang semba mapuna khudol oina tambiri Jadi lai ram ni na suhu seperum sacare jadi angang jiu adum yam na kurung cata ba amma si bibam ni sum ojare. Masagi chahi humpuga humdoi shuraba manjor macha ani ki khanbada siba ngamdana punsi leli mahaki naitom pokchaba macha nupa amasung naitom pokchabi macha nupi animak differently able oidi madugi sumathakta yumbalaba nupa nupi ani ki punsi ki khongchatta awa nungai sharuk yamin nagadaba loina bisu taibang pan thadokibana hena awaba polum puri Ma awaba si magi halakunda ma awaba si mathiming sungtoe lagi pilon sele setup tu setem bilam lai na ko sele awaba si sum si oire senare Mahaki macha ani na differently able oirekiba asigi matangda impact news ka wari shanabada manjorna thamoi shok na mahaki awaba lireduna mahaki chahi taraga mari shurabi machanupi mema polakpadagi hauna mioi mitau amata kaidana polaki adubu nupi macha asina chahi tara surakpada yang chingkivadagi punsigi soinairaba oikibani aduga mahaki chahi taraga manga suraba nupa macha malengambana hakchangi fivam soidrabasu wakhal khanba ngamdaba haibadu oire haina nungaitana impact news ta paudamki Manu oji sahi tara mukida mamangda pokpa hokdagi adudagi dum yang chingi ba ate dum oire phibam miron je tadre si phibam nan lai Mahaki machanupi mema masana hogatuna chatpa wa ngangba amadi makhutna chaba thakpa phawba ngamdana leiri yamna thamoi shoklibadi mathot karaklabi machanupi asina amang asoi tawrakpa mafi marol sinba phawba apokpa mapana ikai hangoiba thadoktuna mama amagi shaklon lauduna machanupi gi thogal tawri nupi macha asina imungdagi mapandagi imungda changba ngamdabana mapana koithang thangbagi thabaksu tawri Adi indom chasi lagi kita betung indom chasi lagi kan sujam nuai macam adi hujik thok ra sing jakip ta sing khula jakin halak ba sing sai mok purula ko sina sing du pa pura ka sa prei sing chiga thong ka sa dore ben adu ke mati wan honge adi koi nu su jengkhen ba matang su jawi ko adu bura wen jengkhen ba de mok su ngam da ba ko Amaromda fibam asida apokpana laikai khudingda aphangba thabak suduna macha ani ki mabuk thannanaba awaba lanfam amasu mayoknari laibak phaba amana ration card paibadagi marakta cheng kg manga di laikai ki agent pibi badagi mateng kharati oinari masinatana atopa lenga ki tengbang amata phangba laitri Makhoi gini haibada pokminaba machil manau leijarabasu nomagi chara talaga imung pujaba oibana thoidok hendokna mating pangba ngamba oitri amaromda manjor na macha ani ki khanbada awaba oiringai chairakta nong yuraba yum amadi mafi marol fawwa ningthina leitabana chahi chupa aying asa khangduna lakli Nongji yudana yawana khangi andagi phirom bu thaningai latana mungba bu thaningai latana yawana khangi gemta leidana wa mathata wole ai pangan kani dum chache bugo ja jingji wo sala hene gi yamna ai si yam kana wa no hotnai mathayam sana ngau sa lebko ai shol leptana thabu dum ai suje chache Awa ana taraba amasung differently able oiraba miyoi sigidamukta yaifanaba leiriba social welfare department amadi local body natraga local MLA na hariba awaba tarba imung asigidamaktadi ngasi phawba karigumba makhalamatagi mateng piba leitri differently able oiraba miyoi singbu thawangna pukhatpada awaba technology maram leite mer person iro mosagalone pawdomjariba RC mangangsa impact news khongjom Nakalamromda laitalai ranamre morga layang bangamdabdagi differently able warba punsi leliba khongjom laibung maningdagi sahi nauri bitokchom memagi imung asida Imphal East VDF Welfare Association chana thaknanaba amade firol gi mateng pangkhrei
social media ki kuthangda imung asigi awaba wari sandorpagi tengwang pibni hana association asigi secretary Sagolsem Sanjin Fongdorokli loinana tongan ba lubam sunglanai mi kyanasu imung asida polam kaya tengwang narakli ngasi lakchari je koi Facebook to thagala pore thengna jabadagi koi gi sugumba koi gi phibam soklaba koi gi imung ji gi sanupi aduga imung ji gi oriba phibam se urba matamda koi da thamoi da karigumba mateng khara pangning budamakta koi hariba koi association jina koi angam jaba khara puraga koi san ji gi phiron khara chengchak adagi atai tai hawai nungai alu khara koi ngam jab khara koi mateng pangba lakchabni Tarahumdoi Suba India Energy Summit 2019 के award ceremony da Manipur State Power Distribution Corporation Limited MSPDCL na category anida award panglak rei laibagasi konung New Delhi da hokiba November taruk amasung taret tapang thokiba Tarahumdoi Suba India Energy Summit 2019 da hokiba chahi khara sida Manipur na power sector da awon makaya ma purak pangamlak liba asibu sakhang bo oina award ase khusinar khibani Award ani adudi Award of Performance Improvement Award category manung the piba 7th Innovation with Impact Award for Discoms 2019 namade Innovation with Impact Award Northeastern States category nei award singado Ministry of Power New and Renewable Energy ki Secretary S.C. Garg na MSPDCL ki MD L Priyokumar amade Executive Director H Santi Kumar Kusinar kebanei Rooftop solar power plant grid connected 3 kilowatt ani ngasi pasoi gi MLA AK Mirabaina constituency asigi tabungkhok awang lekai de leiba tabungkhok welfare club amade pasoi part 3 de leiba pasoi tuliyaima century club amade apun manupi loop ki sanglen da hangdok rei thauram adu mari lenana MLA AK Mirabaina hai thaurang asi MLA local area development fund gi mateng galoinana Paikat pani solar power plant asi mai pang na hangdok ngam bani fongdoraki magna makhatana hai Congress na lengak pairing matam the cabinet decision lauduna mai mipal tang daba lamdam ama ohen na gi pandam da thaurang kya local amlabsu haujik pa le lenga ga sigimari lena minister ma department na mapung fan phahan mak ngam daba hai basi yamna laibak thibani hana fongdoraki India government ministry ki makhada matam ki subsidy plan kaya tawduna paikhaliba ani sigi tuna saminare harga state asigi manung hanjan na laiba koi laiba praja sing amadi urban da laiba praja sing kuding makta asigumba solar system asigi kana base nganna bagi damagda koi tongan ba mayam lai adubu koi na manira daga kusanare harga hariba asigulaba plan ase paikhat jabani Train ki tunnel hutpada gi center akpa chemical yaw machum kya na phibam choklaba maglang turel gi saktam kanna na miyam gi mifam pangthokre maglang turel kanbaluf na chindura Imphal West district ki khumbong kaitel leiba multi purpose hall da pangthok ki mifam ma mari lenana maglang turel kanbalup ki general secretary L Gandhazit na hai Northeast Frontier Railway na Imphal West ki Taren Pokpi Atong Khuman amade Sahivung Khaki Khulgi area da train gi tunnel hutpagi thadarakpa chemical yaw machumna turela sigi naget taribu miyamna turela sigi ising seasonaru bada makhal kya gi laina naba hongnarakle hirama siga mari lenana loop asina Northeastern Frontier Railway gi official singa unaduna turela sida tunnel hutpagi machum thadaraktan na khangan krabasu thabak oina mapung fana onthokpa leitri thawong asina turela sigi ising seasonaduna hingliba miyamda awaba kya mayok nare maramasina lenga ki mari lena basingna hiramasida miyang changbiu haina thamlakli हारिबा टॉक्सिक सब्सटेंसिंग असे अखोइना लेप लेतन तुरेन खुनु सुम थादरक लगदी हारिबा तुरेन असिदा अखोइना वाटर से कंटामिनेट तौदना अखोइ मियबदे हिंगबदा वागदबा जीव सिंगदा सोकदबा पोलम मयाम मतंग कुइना सुम तौरक लगदी जीव पान बजे अखोइ समय सोइनाइबा हक्चांगदा अना आयक हेल्थ हर्जा थोरकपा मयाम अखोइना मसी हुजिक थेंगनबा खरखरा हौरे अखोइ मागलं तुरेन कनबा लुप सिना ममांगी चहीदगी तुरेन असिगी मनुंगदा अमोल अकाइ थादबा थिंगदुना लाक्सबनी अदुगा हुजिकसु तुरेन असिदा चेलेबे इसिंगजे अखोइदे फै हैना खलंबदु हुजिक लेबोरेटरी टेस्ट मयाम तौबदगी इसिंगजे सिनबा यादबा इरुजबसु यादबा कोलिक चामबसु यादबा मओंगदा हुजिक अखोइ तुरेनगी इसिंगजे अखोइ थेंगनरेबा Maitai Pangal Kunthok Numit Lep Nanan Matang the Nomagi seminar among us GM hold the Pangthokre, Maipak Ningtho
कमिटी ने सिंधुना चथकिबा सेमिनार अदुदा सरुक याकिबा कमिटी असगी कन्वेनर बीके मोइरांगचाना मैदै पांगल सिंह असे मणिपुर की निंगथौ मैदिंगु खागेंबगी मतमदा थोकिबा लानफमदा लानफा ओइना लेहौबु सिंगबु मैतै युमनाक सागै यमदि मैतै निंगोल सिंह पीदुना खुंदा लैता हनकिबा सिंगी चादा नौदाने लाइनिंग खेनबना मरम ओइरगा थाना थानबा यारोइदबा ई मरी लैनबा फुरुप अनि असे गी मरी असे ngasiди Miro ngasi miro la sina lap thok na badau na urakli maitai pangal singa se maitai singi I marine maitai ningol gi chauda naudani haina khangan magi tangai fadab laiba na maitai pangal singi khunthok numit puthok na bagi khongthang ngasi lorok pane maitai pangal furup ki khunthok numit ase puthok tu na chai khuding gi palan numit pangthok tu na furup ani ase gi I mari laina ba furup ni hai badu haurak leba mirol sing da khangal laga ni haina mahak na phongdok ki ngasi ge seminar adu da Manipur da maitai pangal sing na khunthorokpa khunda ba amade lamdam asida makogi thaudang kari maramdagi Manipur da khundarak laitarak kibano khundarak pasina senmit lon lengak long da kari ahong wa pi kibagi haibana chingmagi matang da wangang loi singna puwari ga mari lena buwafum kya thamna ki ngasigi thoramada da tongan Manipur gi maming leraba lup sing maruina MMWO amuko UPF ipak herikon lipul amadi CCS kena chingma singi luching sing saruk yaki Muslim lairo mayam sing ade pangal sing mayam sing marak sing chidagidi aikoi ngasi khara khara aikoi yumnak mamang maming da kari da yumnak haptaba khotaba kari kari mayama laiba kholiba ade thengna changpa mayam sing duna aikoi mayek sengna mitei pangal nataba aikoi muslim sing ju thengna changpa mayam chu leitaba nate adu hairiba muslim sing mitei pangal nataba muslim sing ado makoi sing adugi adugumba numit puthokna semna nate ngasi aikoina pangthoibasidi mitei pangal singi haurakhiba matamdugi itihas ki khongul lir kanduda kari numitagi hauna aikoi mitei ningon piraga amadi khunda leta na yumling kaling dana aikoi matam mafam sida lehen giuno haibado madu puthok nabugi damakta simna pangtok pani muslim Current changes and option in Manipur haiba hiram asida noma yoiba state thaki khana naina ba mifam ngasi Federation of Government Teachers Association Manipur Fegoktan Sinduna DM University campus ta leiba ima khunthok hanbi gi sanglen da pangthok rei lamdam asigi masak naiba oza amasung akhang ai sing saruk yaduna pangthok ki ba mifam adu gi matangda association asigi president A Pishakna phongdor ki bada Manipur ki hauzik oriba charang na fiba masida oza sing na su maru oiba thaudang lopam thoi khanduna khana naina ba mifam ase pangthok pane mak na makha taraduna naga peace toke waroisin puruk na ba hona ba Manipur da territorial council natraga tongan ba administration ama thamba haibase Manipur kaina na bagi machak ne masina lamdam asida hena charang na ba thorakani hana palladuna khana naina ba mifam asida Manipur gi ngam khai kaidana na ba madi mau sagum lamdam asigi furub masal nungshi chana na laina na ba waref lauduna India government thagani have wafam thamlaki tongna Manipur ki boundary solpa Manipur da moi anova autonomous district council to overlapping to ba administration ni sujalakpa adu mato bududi akhoi Manipur gi mamangai digi lejare ba Manipur gi saktam je pungkai kaira ga madu hena problem solve to bugi mahuta more problem create to gani haina koi khanjai huzik 21st century sida smart city laba matam sida smart way of laba matam sida di ekoi ju wakan munna khandaraga karma mong da peaceful coexistence lebi adage social harmony adage all round development chingju tamchu manana chamina ba yaga da ge habse madugi solution ado ekoi ngasi gi discussion sida kar phangagadi madu ekoi soidana in a positive way government of India da ekoi recommend to jagani People's Revolutionary Party of Kanglei Park Pripak na thasigi lakli batang tarani thoi de pangthokadoriba athauba singi ningsing numita lebak miyamna yawol lalhau da thawai na pontha pi kraba athaubi singi mafamda lay amadi maira katpiu haina pause lakli lona thinkrab lalau lobasina thador ko cherwal amada Manipur na India da tindringai gi marakta leramba popular government adubu hanjil hanar na bahona ba democratic oiba mong da changchilakpa khongjang khudimakta Pripak na khongpham singda saugat kani loinana athauba singi numita sida makhalamata gi harau kumai pangthokpi kano loinana ningtam yawol land thawai na pontha pi krab lay kidraba athaubi singi mafamda lay amadi maira katpiu haina palakli laurok loiduna Ningthamgi mahi marong thana nabgi thaurang laumi singna paikhalakpada miyamna san thadok pirakano san thadoraklabadi afafata pumba san mapuna daita pugadabani haina Fumlo Gram Panchayat ki pradhan gi maikei digi thamlakli
All Phumlau Community Hall da Paumi Singa Unabam da Phumlau Gram Panchayat ki Pradhan Maishnam Manik Chan Hai Phumlau Gram Panchayat Khongampat Gram Panchayat Moidangpok Gram Panchayat Lamjau Tungba Gram Panchayat Tagyel Gram Panchayat Vijay Govinda Gram Panchayat da Kuan Bamafam Singda Loruk Loiduna Ninkamgi Mahi Morong Tan na Bahiduna Lomi Sing Shem Saba Haunare Masida Manak Nakpadalay Kul Singna Yum the Loiba San Sing Tadok Pirakano Tador Patarabasu Ningtina Senabio San Sing Asina Maramoerga Mahi Morong Tabada Upon Malak Labadi San Mapu Singna Apapata Pumadai Tapuga Banana Pradana Sina Chechen Wat Tamlakli ꯑꯩꯈꯣꯏꯒꯤ ꯔꯕꯤ ꯀ꯭ꯔꯣꯞ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯃꯇꯝꯁꯤꯗ ꯁꯟꯁꯦ ꯊꯥꯗꯣꯛꯄꯤꯔꯛꯏ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯊꯪꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯊꯪꯅꯔꯤꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯃꯌꯥꯂꯥꯟꯆꯤꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯈꯨꯔꯈꯨꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯂꯥꯏꯔꯤꯡꯀꯥꯞꯄꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯒꯤ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯁꯟꯁꯦ ꯊꯥꯗꯣꯛꯄꯤꯔꯅꯨ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯟ ꯊꯥꯗꯣꯛꯂꯤꯕ ꯃꯄꯨꯁꯤꯡꯗꯨꯅ ꯔꯤꯛꯁ ꯄꯨꯝꯅꯃꯛ ꯂꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯁꯟ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯒꯅꯨ Zaliarung United Clubs Association Manipur Valley, Zaliarung Union Imphal Zone Kabui Madas Association Makhada, Zaliarung United Organization Imphal Valley Kauba Lupa Masem Kray, Lubase Ngasi Zaliarung United Clubs Association Manipur Valley ki Office the Pangto Kiba Mifam Amada Sem Kibane, Maivon Famwain Lubase ki President Amadi Pantizai Gonmaina General Secretary Oigani Hana Jaliarung United Clubs Association Manipur Valley na Tokpachero Lamada Kangalakli Ziribamdagi Imphal Tamna Pusilapal Palak Kulum Doirum gi Senfam Oigadaba India na Sab foreign liquor bottle via bottle gi case Satruk Ngasi Pasoi Police Station na Thugaidun Mangan Kre Yugi case Singasi Hokiba October Amagi Numidang Pung Taramatoi Makairum Tabu Matamda Imphal West District Superintendent of Police K. Megasundar Gimiang Makada Additional SP Operations L. Amarjid DSP CTO T.S. Thomas DSP CTO R.K. Roshan OC CTO Imphal West P. Achowa Amasung ASI K.I. Boni gi apun makhutpu mana fagat pangam kebane farab polam singado judicial custody first class Imphal West to the puthok matung the court na media local club mari maira paibi singi mamang da mai thaduna manghan na ba yathang pirak kebane kumza lising macha pan marfutra mathoi gi Lising Machanipan Marifudra Matoi the Songna Kiba in Anglo Manipur Wada Manipur Gidamak Achobu Taudang Low Kiba Measure Songta Miyagi Mitam Kindan Nabagidamak Urep Uyungama Ngasi Tripuragi Naran Khana Tam Kray Ipsagi President Oibadanatana Justice Committee of Anglo Manipur Wa 1891 Gi Construction Committee Gi Convener Su Oiriba Joy Chandra Kontho Jamna Urep Uyunga Tam Kibane Theatre Center Manipur State Kala Academy ga khusam na duna laklib December taramathoi dagi gani haina toramba Yankhai Suba Short Play Competition for Creative Directors 2019 matam kharagi oina yaitok le hadai Community leaders dealing with conflict in the past Haibihiramda Nomagi Oba workshop program ama Churachandpur gi Tuivong gi KIC complex to Laiba Cookie Chiefs Association gi office the Pangtokre United NGOs Mission Manipur na sponsor Tauduna Good Samaritan Foundation Churachandpur amade District Network Committee na Sinduna Pangtoki Batoramanda Churachandpur District Tariba Kanglup Kyagi Luchingba Singh amade Lup Kyagi Luchingba Singh Sarugyaki Imphal East District Police Station ki Superintendent of Police ki Miyang Makhada District City Lariba Maira Pai BMP Organization Singi Miyut Singi Oi Beningol Chako Bugi Thormama Ngasi Porompa Talaiba ASV ki Office Complex the Pangtokre Thormadu Marilena Imphal East District ki Manung Channel Laiba Maira Pai Loop Nupi Loop Amadi Lanai Loop Singi Miyut Singbu Imphal East District ki ASP Zogesh Chandra Hawizam na Luchingba Imphal East Police Station ki Makhok Thongba official kya na Sarugyadana Pangtoki Imphal East District ki Mafam kya ki Lakpan Ningol Singbu Chakle nama Pijaba Amade Ningol Singda Kudol Tambana Ngasigi Thoram ki Mapungoy Saktam Oiki Ngasigi Thoram Adu Marilena Imphal East Police Station ki ASP Zogesh Chandra Hawizam na Hai Kivada Imphal East Police Station Sinduna Ngasi Pangtok Leba Thoramado Maruaina Police Amade Public Relation Fagaltan Ba Loinana Police Ase Miam Gidamak Laibane Haiba Kangan Naba Haiduna Police Department Gi Maikedi Paikalakpa Tabak Thoram Gi Saruk Amani Fongdoraki
पुलिस पब्लिक रिलेशनशिप पुलिस का कम्युनिटी का लेना रिलेशन अदु हेना अमु हेना कोई नक्सनना अखोगी पुलिस लेबसे प्रजागिनी प्रजा मियामगिनी अदुगा मणिपुर की ओइना अखोगी इमा इबेन सिंह नुपी सिंहना लौरिबा थौदांग असि ग मरी लेना अखोइना पुलिसना करम मवंगदा अखोइना तौरिबा थबक खुदिमकता अफबा रोमदा पॉजिटिवली ओइबा माइगैदा चाननाबा अमसुंग मदुगी दमकता अखोई सागतचब रिलेशन सिंह अदो कुम खुदिंगी चै खुदिंगी तौरपोइना मसिसु दम तौजबनी हैना अदुगा मसिना हेना अफबा अखोगी डिस्ट्रिक्ट सिगी फंक्शनिंग दा अफबा पोरकनी हैबसे आइगी थाजबनी हैना मयामना थमजगे चिंग अमसुंग तमगी कांगलुप कयागी मियोइसिना सरुक याबा निंगोल चाकोब थौरम अमा ममी थावन फाउंडेशन सिंदुना पांगथोखरे पिसुम निंगोम लेरक याइफलमसिंग लुप की कम्युनिटी हॉल पांगथोकी बंगासगी चाकोब थौरम अदुग मरी लेना ममी थावन फाउंडेशन की चेयरमैन रोमी मैतेना फोंदोरकिबदा ngasi मणिपुर की याबना तंगदु लेतादा फिल्म मसिदा चिंग अमसुंग तमगी तोंगान तोंगान मफम सिंग तामिनरिब फुरुप सिंग मरक्ता अफब मरी अमा सागत पासे यामना मथौ तारे मरमसिना ममी थावन की माइकेदगिसु मणिपुर लेमिनरिब फुरुप कांगलुप सिंग मरक्ता अफब मरी सागत पंगमनर रबंगासगी चाकोब थौरम मसे पांगथोकपनी थमलखी ngasi chakobu thoram da saruk ya ke bakanglup kya gi ningol singda mami thawan gi maikai gi acham khudol sing sutam ki taseng na khoi gi ningol na piba khoi gi bor mahei si amna chawi हाइबसी ममी थावन फाउंडेशन यामना थाजै मनमदुना मणिपुर दा ngasi खोगी तंगदु लेता दब यामना लांगिबा कनोसिदा खोगी सेरक्सिदा खोगी नुसिरबा निंगोल सिंगना खोगी पिबा सिंगदा सुगुमलबा मणिपुर से इंग तप्पा मरा चेपा लमदम और सुनु हाइबदा मसिगी बोर से पिबिरमु हाइना मसिगी सु कोइना निंगोल सिंगसिबु चाकोजबने हौजिक सानबगी पाउदा मापन सुबह कांगजम कर्नरजित मेमोरियल सेकेंड डिवीजन फुटबॉल लीग ता YUC इरोम मैजराउन विनर ओइखिबग लोइनना मथंग सहिदा इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की मियंग मखादा सथगदबा फर्स्ट डिवीजन लीग ता मफम मकन मंगमख्रे YWC मालोम नसिंदुन चथरगलिबा फुटबॉल लीग असि YWC मालोम की सानबुंग सानखिबा कुन सुबह लीग ता IFC लमफेल अमदी YWC मालोम अनिना सानखिबा मैच ता IFC लमफेल पांजल अनि YWC मालोम नसु पांजल अनि चंदुन मैच ड्रॉ ओइखिबग लोइनना फुटबॉल लीग असि ngasi सानखिबा अरोइबा लीग तना YUC इरोम मैजराउ की सानरोइ सनामचा अमसुंग स्टालिन अनिना मैच की कुनमरी अमसुंग कुंथ्रानिपान सुबह मिनिटसिंग पांजल अममम चंदुना NISC लाइरेंजम पांजल अनि सिनोदा माइथिबा लगा चथरकिबा फुटबॉल लीग असि विनर ओइदुना मथंग सहिदा इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन की मियंग मखादा सानगदबा फर्स्ट डिवीजन फुटबॉल लीग सरुक याननबा मफम अम कनमंगम किबनै इम्फाल वेस्ट डिस्ट्रिक्ट के मनुंग चना लेबा फुटबॉल टीम तरे ना सरुक याकिबा फुटबॉल लीग असि ngasi लोइसिनख्रे मंगा सुबह श्री श्री गोपाल देव कांग टूर्नामेंट की सही हुम्फु सुरब सिंह ओइबा सुपर लीग कांग टूर्नामेंट ता गोपाल देव कांगकुट या स्कूल माई पाकरे या स्कूल कांगकुट संदुरंग से या स्कूल की कांग संग साना की कांग टूर्नामेंट से सुपर लीग की मैच समदा गोपाल देव कांगकुट या स्कूल आन बहाप्त पांजल तरा हुमदोई अनिसु बहाप्त पांजल तरा मरी पुन पांजल कुंतरेट लोइनना CRC खुंद्राकपम कांगकुटना आन बहाप्त पांजल मापन अनिसु बहाप्त पांजल निपान पुन पांजल तरा तरेट चन ngam की मैच अदुदा गोपाल देव कांगकुट या स्कूल ना CRC खुंद्राकपम कांगकुट पांजल तरा द माइकी पी की मणिपुर की तोंगान तोंगान बा मफम सिंह की लाकपा कांगकुट तरेट न सरुक यारिबा सुपर कांग लीग असि हयेंग सानगदबा लीग मैच समदा या स्कूल कांगकुट अमसुंग बमदियार कांगकुट अनिना लंबा तौनरगनी कुंथ्रा मरी सुबह स्टेट जूनियर बॉयज अमदी गर्ल्स आर्चरी चैंपियनशिप ngasi पांगथोक हौख्रे मणिपुर आर्चरी एसोसिएशन की मियंग मखादा विकास आर्चरी एसोसिएशन पोरमपा न सिंधुना इम्फाल ईस्ट की मनुंग चना लेबा ईस्टर्न यूथ कंस्ट्रक्शन एसोसिएशन पोरमपा तलेबा एसोसिएशन असigi सानबुंगदा ngasi सानबा हौकिबा आर्चरी चैंपियनशिप असिदा मणिपुर की तोंगान तोंगान मफम सिंह लाकपा यूनिट 13 दगी नुपा मचा सानरोई हुंफुमरी न इंडियन राउंड सानरोई कुन्ना कंपाउंड राउंड लोइनना सानरोई कुनमरी ना रिकर्व मसानदा सरुक याबग लोइनना चैंपियनशिप असिदा इंडियन राउंड मसानदा नुपी मचा कुंथ्रा माथोय कंपाउंड राउंड सानरोई तरा अमसुंग रिकर्व मसानदा सानरोई तरा मंगा ना सरुक यारी ngasi चथरकलिबा आर्चरी चैंपियनशिप असि था असि तरा निथोय फौबा चथगनी
Bangladesh ki Dhaka da chathari manga suba South Asian Cadet Junior and Senior Karate Championship ta Manipur Armature Karate Do Association ki sanaroi khangem Rosni Chanuna gold medal lobangam kre Rosni na kilogram yankai mari mathaki cadet girls ki kanglupta ti masana da Sri Lanka ki sanaroi ngarang oda liang ibo mighty piduna gold medal adu lobangam kibani Matang asya bulletin na say tension jadring gimawin na headlines mo na pijari. Naga peace accord ki matang the stakeholder wadi ba Manipur government tanar moy hay bagi chingna balay Prime Minister madi Home Minister ki bagi assembly session ko bangam da bani han CLP luching ba okram iwo bi namaral sirakli. Naga peace to ki aro waroshin pura pada Manipur ya pun bagi saktam sok pa yaro hay do mapam kaya da section kongjang sanction by henganakli miyam na works minister Bishwajit yauna MLA singi yum na thomjin kray. Notice ki in ahan Korean Culture and Arts Center Imphal da hangdo kray Korean language culture Korean POP Korean drama amadi Korean literature sing tambi bagi facilities sing fangan ga dauri. Amasung maglang turil chen tarak patrian gi tanel hut pagi chemical yaw bo machum singna turil sa sijina ba miyam da makhal ke age laina na ba horkle atu matam mi yang sangi na ba mari laina ba singi pugning sing silakli